Hundoklaba plastic bottle khomjinduna khajing fanaba lang puthokle. Khajing fanaba lang marang kaina leraktabadagi plastic bottle sing khomjinduna lang sarakiba nei Ranjit. Plastic mafam sadana koisai sai duna leibadagi malem gi oina chauba singnaba ma oiduna matam sangna lakle. Miyoi bana tangai fadana sizinariba polam kayasu plastic bottle na chingba singda ayambana hapagi chanabi lamdam asida dumak leiduna lakle. Manipur da su plastic bottle kaya mafam chadana sai duna leibagi wathok ngasi su lepa leitre. Manipur da leidiba plastic ke waste ase sahi amada metric ton lising mapan lom puthoi haina fauba panariba nei. Miyoi bana sizinaba plastic ki polam sing asisu fossil fuel sing dagi puthokpana ayamba nei. Matang asida yamna pungning thoganingai oiba thabak ama oina mafam sadana koisai sai duna leigadaba plastic kaya ama ningthijana khomjinduna mafam sana sizinana bagidamak anauba wakhalon puthokduna khajing fanaba lang semduna state asida sizinaba haunare. Bisnupur district ki manungsana leiba ningthaukhom kha khunokdagi Wakyeng Them Ranjit na plastic bottle kayabu khomjinduna khajingi lang saraga mai pangna sizinare. Khajing fanabagi lang asi sabada thoidokna sel changde amasung yamni henna awaba thabak amasu oide. Plastic bottle adu apambagi matunginna chawhaningba chang khallaga bottle adugi akoiba saruksingda makoi hutokduna semba nei. Bottle sing aduda khajing changduna thuhannabagi damak ising thangnaba plastic ki bottle amagi changda chawna hutoe. Hutokliba ahoba aduda langna kiraga makhul adu haigar haida yahanbagi phibamda makhum ama haptuna thamme. Bottle gi makhul adu da sangkhrabade khajing sing adu thoktuna chatpa ngamde. Khajing fanaba lang asibu sariba Wakyeng Them Ranjit ka unaduna wari sanabada mahakna hai. Plastic ki bottle na semliba lang asigi manungda khajing changlakna bagidamak machinjak oina ngari gumba polam sing hape. Sahi khudingi nga amasung khajing na chingba sing faduna mafam adomgi miyoi ayamba senda lambi oina sathanai. Mahaksu mafam aduda saurakpa ama oina sinpham asida matam sangna pangduna lakhe adubu khajing fanabagi lang asi mahakna marang kaina leiba ngamdabagi khudong chadaba sing mayokna rakhe. Fibam asidagi matau karamna kokhanduna lang marang kaina thakpa ngamnaba wakhal khanba hauke. Tongan ba platform sing da yengba masung nainaba horakpada amanba plastic ki bottle sing sizinaraga khajing fanabagi lang asi semnaba wakhal thoglakibane. Lang makhal asi sanabagi damak mahakna chaiduna leiriba plastic ki bottle kaya khomjinba hauke. Mahakna hojik sariba si mayai oirap chawba plastic ki amanba bottle ngakta nei. Lang asi mahakna hojik phawbada chawrakna chamri samnga rom saduna nungtigi sizinare. Mafam aduaida miyamna khajing fanabagi matam asi maruaina November thadagi hauduna February tha phawba taunai. Plastic bottle na saba khajing fanabagi lang chamri rom thaduna thambada khajing keji anirom phawbadi laina faba ngamme. Nongmagi leptana fariba khajing gi chang adugi matunginna lupa chamnga dagi lising ama phawba yonba ngamme. Khajing fanaba lang asi sabiyo leijagi haiduna mahaki manakta miyoi kaya lakpa lei adubu mahakna hojik phawbagi oina de lang asi saduna yonba leitre. Mahaki manakta lakpa sing adu phaminaduna matau karamna sagani haibadu takminaraga punna saminabagi thabak chathai. Mahak khakta natana lang asi mafam aduaigi atopa miyoi singsu sizinaba yaure. Lang makhal asi sizinabana sel sangandaba mawongda laina khajing fabagi khudong chaba phangba ngamle haina phongdokhe. Ngami kaya leiba masung nga yokpagi sinfam masing yamna painaba lamdam asida de makhoigumba kaya thoraktuna puthorogliba wakhalon kaya asi yamna pungning thoganingai oi. Nga natraga khajing fanabagi lang ama leiba matamda sel yamna changlaba matamne. Adubu miyoi asina khunai asida plastic na piriba saitheng asidagisu kharada oirabasu kanba ngamnaba amasung miyamna sel ichang changdana lang sizinaba yanaba khudol tamlibane. Pungning thoganingai oiba miyoi sing asibu mafam sana amasung matik sana ahenba polam sing puthorokpa ngamnabagi damag mari leinaba singgi maikaidagi thaurang paikhat pifam thoe.